Pikliba maheiroisingbu namfuda mahei takpiba asina afaba meewoi keidounungda oihanba ngamloi haina Honeycomb Foundation ge principal Soyam Chaningkhombi na phongdokre. Wafum masing asi hairanggoithong boroi makhongda nauna lingkhatpa playground gi class sing leiba school oigadoriba Honeycomb Foundation gi inaugural ceremony da phongdokhibani. Thoromaduda kaisamthong AC gi MLA Nisikan sapam yauna masak naiba meewoi kayana saruk yakhi. Ngasi hangdokliba school asida pre-primary dagi hauduna lower KG class faubagi thakta takpi tambigani. Thoromaduga mari leinena mahak nahai state asida leiriba angangsing ayamba mama mapa amadi atay atoppa pressure kayana maram oiduna wakhalda awaba kaya thokhadli. School asida maruoina pikliba angangsing bo lairik khakta tambibagi mathakta lamdam asige nat chanabising su khangannaba honagani. Angang amabu fahaninglibani haiduna lairik khaktada honahanba yaroi makhoi na haijaba lam sing aduda hena thauna hapiduna pukning thogatpibasu mathau tai haiki.